ngasi ayuk pung nipan khara helakpa aduwaida Imphal East District ki MAPHOU Dam Police Station na KONBA MAPHOU Kuki LOMDAGI Kuki Khutlai Paiba Shing na Meitei Khul Shing Da Nongmei round kaya Kapshillaktuna attack CHATHABADA Meitei Khul NGAKPA KHUNJA ani ASHOK NANGKHRE thaudo asigi matangda press na fangba paw amagi matung inna ngasi ayuk pung nipan minute kun lom taba aduwaida MAPHOU Dam mathak MAPHOU Kuki Khulromdagi khangawdana damgi downstream da leiriba itham moirangpure lomda nongmei round kaya atada kham leitana kaptharakhibani haire Meitei Khul ngagliba khunja singsu khut handuna nongmei round kaya kapkhi haire nongmei kapagi thaudo akpigane nongmei kapnabagi pawasi hek phangbaga Imphal East District Police ki additional SP operations na luchingba Imphal East District Police Commando gi team sing amade Central Force singsu mafam aduda changsinkhre haire thaudo aduda soklaba miyoi singi maming matha hauzik fawbagi oina khangbangam dre